September kun mathoi bu lamyan ba irabot na miro takiba numit haina palan tawrakibagi manungchan na lamyan ba irabot ki mityeng amadi ngasigi Manipuri khunai haiba hiramda Protection and Preservation Committee Manipur Ppcm gi makada lamyan ba irabot ningsin thauram Observation Committee LINTOC na sinduna irawat ki ningsing thauram ngasi kwa kaithelt akam laikai community hall da pangthokre thauram gi manungchan na laikidraba lamyan ba irawot ki photo da laisu katuna amadi minute ani tuminna leptuna laikidabagi mafamda ikai khumnaba utki thauram aduga mari leinana Ppcm ki Convenor Nando Luwangna phongdokhre Manipur dagi ngasi fawba chatharakliba irang asi maruoina India government na Kuki militant singda inshinduna Manipur bu machet ahum thokna thugaina ba hotnarakpada Kuki militant singbu India government na khulai oina sijinarakpani chahi ama henjilaklaba irang asida Kuki MLA tarana phongna thoraktuna makhoi gi tonganba administration ama talaklaba fawba makhoi gi sakman lengman naba oiriba aikhoi gi MLA Minister singna tuminna leisillaga Ashigi mahutta miyam tinba mafam amadi khul ngakfam da chatuna miyam da phongdokhfam thoi hauzik leiriba Manipur gi lam asida border fencing kharabani Manipur gi lam kayam mangkhragani chahi kunthra gi tungda Kavo Valley asi aikhoi gi ni haiba yakidra Tungi mirol na Kavo Valley aikhoi gi oirami haibada thajaba leiroi MLA Minister singna hauzik fawba tuminna leisillaga lanthum mangbagi chang hanthaba asi Nongma Natraga Nongmadi MLA Minister singi mathakta tagani haibasi khangshinba chumgani amadi hauzik lamdam asida irang thokliba si irawot kumba luchingba ama leiram labadi loishinba ngamlagani irawot na MLA oidingai matamda Manipur muthatpa yaroi haiduna Manipur miyam gi tungi yaifana ba khanduna mirot takiba numit September kun mathoi asibo mahak puningsingba oina ngasigi thauram asi pangthokpani haiki Manipur masung humdong thugaina bo ji bal sarkar hona bachida haji madugi actor hoiba kuki jo militant terrorist ma jai asi masina toriba lan kapna Manipur thugaina hona bada ngasi Manipur ki MLA minister singji masang thoba abak miyamna pam thab kari torge abasi masi wang ori kuki jo ki MLA tarana di chapchala lepa Manipur thugaina ni Manipur thugaina ga separate administration ama lauragani haina phong laure Hajik Manipur ki leiriba maruoina maitegi MLA kuntra chesigi manungda MLA kana thoge Hajik Manipur da leiriba CSO sing kuki jo jingi CSO sing to thapak dei ta thapak tori Manipur gi mera pai mai ben sing kuki jo jingi nupi sing to degi hena suri club organization chatra gi organization mayamna magi thodang lojeriba khun ngakwa kyana makut khulai paidana adugumba kuki jo terrorist sing aduga khut thongna magi thodang lonariba ai koi gi MLA gi kari thodang lorigeba अकोई MLA यामदबदा कुकी जो की MLA तराना Manipur thuगाइना होनरीसे यामदबदा अकोई MLA तरादि चोंथोगा पोनो चोंथोगा अदुम कुकी जो terrorist सिंग इसकी यारो हाइबसिगे मोजो हाइबम थोएबा MLA minister सिंगिना सुम तुमिन्ना लेसलगा मतम लियनबगी मोंग सुम लेरगा प्रजाना सुवानबा मी सिबगी चांग सुवान खलनबा लन तुम मामगी चांग सुवान खलनबा तुम द चादबा इरांग तोबगी मियाम सुवालगदी मदुगी फोलदो नोंगमा नत्रगा नोंगमदी अकोई MLA सिंग मथक तागने हाइबसे अकोई Manipur की मियाम की बहुत चिंतरका ngasi ki thorom sing mai leina koi haje ningi Ningsing thauram aduda saruk yakiba LINTOC ki convener konthauzam thoiba maitai na hai British na Manipur thadok lamlaba matung India na Manipur loshinaba hotnaraki tausil asigi manungchan na Manipur Kasar Lusai Hills Mizoram amasung Tripura pulaga Purbanchal Pradesh sem na hotnaraki Manipur gining tamba muthat na hotnarakpani haina irawot na khanglakpadagi yakide India lengak na Burma da 7 square kilometer hena pak chawba Kabo Valley bo pithokkhibagi mathakta ngasi makshu India lengak na Manipur bu machet ta na thugaina hotnaduna illegal immigrant kaya Manipur de changhalaktuna drug ki achauba makon semgatuna lamdam asigi furup khudingmak muthat na hotnabada India lengak na yengduna leiri haiki irabot na Manipur khunai gi damakta lauramba thodang adu ngasigi mirol na ningsingba oina ngasigi thoram asi pangthokpani haiki Manipur na Bharat nandar tingraba matungda Bharat ki lengak sina amadi Manipur ki lamdam asi macheta na thugaina bo honareba hojik su mapan degi illegal immigrant sing kuki sing changjal halaga maning tamna lamdam na koi khunda halaga umang mayam kokok na popi tha na maliam da koi thingba maliam da yanadraba drug ki sugumba karba sing maning tamna
India government to la lamdam ji ki pulsi muthan na bo hona bada sigumba India lenga da su ying dun le si da na tan ngasi maksu cookie sing mai te dal landa tu na pulsi ngasi muthan na bo hona bada hona bi thoksil thorang si da India government na su ying dun le ba hai ba se masi ta se ngai koi lamdam ji ki miyang phong na khanga bam ko la mane ba aduna ira bona lorum ba thokdang Manipur kunai ki dum ta kan na ba thoksil thorang Jatagi betul ngasim ki hore iba kalau mi ekoi kuding mana jab mana na lepa Manipur kanna bagi jab jaba thogdang wasa ka lepa matam ore hai base ngasi miyam na khanga da bani